mayambu ikoknona khoirumjari ngasisu mayam gunungai na bagidamag manipuri horror story abamu puduna laksari horror story asigi maming lautang sang wari asi hingliba amati sikraba kanagumbi amataga maririna jadi aibana wakhana sakacharaga tabiriba singing hakpathana bagidamakta semjaba wari hojik mayam da khudul tamjari manipuri horror story lautang sang Bijoy gi yumdo sarha gi hek mayonta laibani mage nupi na naupi amati macha ani jeki amati sana masani Bijoy sarkar gi school lamada oja oiduna marudagi phanglakpa thagi tolop aduna magi imungdo yam nungai na pali adubu kari maram dagi no khangdi magi phakraba yum ado magi bamanaba lokendro da hongna yon thoklam laga magi tamhauraba chingya gi khullamada leihoba loktang sang masa aduda hongthrakhi asomna makhoi loktang sang aduda leirakpa sahi ani pharakpada Bijoy gi macha nupi adu mafam khangdana mangkhi Bijoy gi macha nupi sana macha adu hek mangkhiba tha ani pharakpada Bijoyna mage nupi nanaupi amadi macha nupa jekibu ahingda thangna makak kaktuna yamna tamthiba mihata hatokhi thaudok adudagi Bijoy mapunchi chupa jail da leiba takhi maramaduna Bijoy mapunchi chupa jail da leikhi mastiki Bijoyna mage mayamba ingo sanada mage low hengkhol punamak mayamba ingo sanada pitokhi maramaduna Bijoyna jail da leikhabasu mage mayamba ingo sanana mage nupi nanaupi amati macha nupa jeki gi haunabi matung inna mathau mangam loina pangthok pikhi asomna sahi khara haukhri Bijoyna mage mayamba ingo sanada pithok lamba lam aduda law sangam ama yauri law adudi sahi khudingi law uduna yamna kanaba piri adubu Bijoyna leiramba loktang sang adudi tamnei haiduna kana amata sangnatri maram aduna loktang sang adugi mafam jaga ayamba songjillei Bijoy gi mayamba ingo sanana lighting khoiramduna tamnariba adu loisinaba yamna kana honakhi adubu karisu kanaba phangdabadagi mahak makha tana lai khoiram khidrei matamna sum haukibana haujikti ingo sanagi macha singsu loina mapung marei phari aduna thabak ingkhang taunabagi wakhal laklei Bijoy gi mayamba ingo sanagi su nupa ama nupi amani nupa du thabak taunabagi thabak ki wanom nabasen konadabadagi manaw nupa Bijoyna piramba loktang sangi yum aduga hingkhol aduga punna yonthoknaba sem sakhrei asomna loktang sangado jole tabadagi miyoy ama laktuna yum aduga konana hingkholado leirage haiduna leikrei yum adubu nauna leiriba miyoy yaduna yum adubu leiba yananaba sitok sengtokli magidi macha nupa amaga magi nupi gadang leijabani Bijoy gi mayamba ingo sanagi kulladuda school lama lei school aduda oja oina leigadoriba misak aduni Bijoy gi loktang sang leiriba nupa ado asonna yum adugi akoiba mati yumgi manung mapan punamak sengdokpal loraduna aphaba numit ama yengduna leinanaba sem sakhrei asomna sem sabal loiduna yum adubu leiriba oja ananna mage nupi angang sing poraktuna leiba haukrei makhoina yum adu sangam daida yum adubu leiriba oja anangi nupi kabok leina makhuitamo sigi yumsin nataba atailam amata phangdrabro hai kaidorage nei yumsi phajade siro as adugi nateda chingjaga were yum masinaga thangnaba yumsu amata leiti lamhang chingnung manungona tawredana shobing yam hainadeda nangna ne nauna lakpagi hainadaba weramgani da asum leiraga hainajarak chani yengu yumse pangchau budi chawdi haibu hingkhur sidi phana phajana machauri adugi mathakta mamalsu yamna hongliba aduda tanja amani haiduna lehobuni da hone maram sadana hongliba poto khara jingnabi badi phai aikhoiga karisu thuwadaba saksu khangadaba mi amana lam hongna yon thorak paise aphabadi weriko hai sakidi khangnei ne aina loriba hingkhor sei ta da ingo sanagini ne magi machanupa ma thabak ki sen khara namnaba sen konadadana tangai phadana adu yonbagi wani hai khara sufana khalure nangbo hu phare makhoi tamona sina phai haibado adum tawbiro ibungo law asumna hingkhol adupu lairiba oja ananga magi nupi
kabok laiga wari watai sana sanaduna yum aduda sanglaga yum adugi manungdu yengsilli masidagi makhoi ayuki sak thongnabagi sem sakhre oja ananna khungang asida yum honglukliba sisu maram ama lei magi machin manaw ahomni ani amadi pukminnai haibadi makhoi machin manaw ahumgi manungda ahanga yaimagadudi nupi ahangi masani atuga anandi atombigi masani oja anangi mamasu mahakna sahi 33 hairakpada laikhidrei maramaduna mabu yengsin binaba mi leiramdi mama ahan amadi pukminnadaba mayamba ani makhoi mayamna ananbu sunung nungsire anangi mapa kumargi mamangdadi afava sai aduga kumar laitaba matamdadi tathi tawoina hek tobi adubu oja ananna hek yum panbadagidi hanadagi hena krak krak yengsinba hawrakhi maram aduna laibang ngamlaktaduna oja ananna lam ahongba ama thirakpada bijoygi mayamba ingo sanaga thingnaduna yum hengkholasi punna ahongba mamalda laikhibani asumna makhoi yum masida leirakhibani asumna oja bijoygi nupi kabok laina sak injang thong thagnaba sem saringai oja ananna yumgi akoibada asum sattuna yengsilli makhoigi amate yaujaba masanupa bumbungdi mamage manakta leiri bumbung sahi mari khakta ngairiba nupa masani asumna asum kabok laina sak thonglingai yena khada mi chatpa amati phambagi sahum phangki paruda kabok laido swai lawi mahausana mahak yamna kigali aduga amaromda mahak butpret lai phatabata asuki matik thajapa misak amani maram aduna yumgi yena khada srot srot dung asum tawba aduda kirakladuna magi nupa oja ananbu kanna kauki asumna kabok laina ipa pakatna kaurakpa aduda asum wangmada yena khada srot srot tawramba ado lepaga dung chenkhrei masadagi anando mamang thong lomdagi kaidorage ba haiduna chensilai maruda kabok laina nisa sor thabet holaga ipa pakhatna yena khada kanaro ama leire srot tawi haina pau tami maruda anando wa nokthui aduga hai apangbi aini ne aina yena khasi mole haidana sumjitna sitpani masidi mapuroba anangi wadu tabada kabok laido sor sang no hondo i aduga is aidi pa pharuredana kabuk lagi matau aduda sahi mari dang hariba bungbungdo mama da yenglagan nu i masidagi ananna yarase sak to loiselo asi hairaga bungbungbu ananna oja oiriba school aduda mahai tamhanna ba wari sanari adubu wafam amadi oja anangi loina bi kabuk laina tariba khonjan adudi makha thangba yena khadagini aduga oja ananna waisilui haribasna awangdani adubu makhoina wari sanabada makha awang pandabana kabuk laina su makha thangbada wai sitlui haribani haina khanki amadi oja ananna su kabuk laina tariba makholdu awang thangbada leiriba aina wai sitpagi makholni haina khanki asumna matam madu hokri kabuk laisu sak loraduna makhoi punna sak chaminari aduga makhoina tumna himnaba mafam amati ising maising thampham phiyanpham asina singba kaya thamnaba sem saduna leiri asumna tawringai matam mati asum haukibanina numidangi matam oirakle numidang du anangi nupi kabok laina sakhumda sak thongi manakta anan amadi masanupa bumbungsu leiri maruda oja ananna kabok laida hayengdagi school chatpa haurage haina hairi maruda kabok laina su suti lobgi matamdu loirabra haina hangi maruda anana sure numit nini bu hendok labani haina khunmi aduga makha taraduna mana school chatpata bungbung su pukhina ba hairi asumna makhoi wari watai kaya sanaduna sak asum thonglingai anan hoina leiriba loktang san adugi maning lomda leiriba hong lambi aduda makhoi miyoi khara ngarang wari sanaraga sakhibagi makhol takhi maruda anana kana woranjanone asigi khong lambi sibu kari lam tabjang asida mi ngarang chaliba sibo lambi ni kaino lam ta jasu lekai gumba taramgani lambi da mi chatpabu lam taba ta daba kari mai leina ke hoi ne adu budi a farase sak to lorati thiro ngasai dagi thabak macha mayam ama subasida isase tumning na su yadrabani
asumna wari sanaduna makhoi chak chathokle aduga phamungda tumba changnarai asumna makhoi loina tumthakhre asumna makhoi ne hek tumthakibaga bijoina saramba loktang sang adugi maningi lapu hauriba atomdagi musin muba wangring wangba thawaya mathurakle aduga anan kaboklai amati bungbungna tumliba phamung adomda lakli asumna laklaga bungbung amati mama mapa anina tumliba phamung adugi lukhumda leplaga khanghaudana mangkhre asumna thawaya aduna hek mangkhibaga bungbungdo mamit khangpang panglai aduga hoi mai amata haidana phamungdagi kumtharaga maninglomda lakli aduga maning thong ado hanglaga asum thokre somdana anangi nupi kaboklaina makhuna marakpada angang lairamdaba aduda mahak swai lawi aduga ananbu kauduna hauduklaga angang lairamdre haina pau tami pau adu tabada anan ha kaino haisibo haiduna kaboklaiga puna mapalomda thoroi maruda kaboklaina tamo kaino toribasibo mamang thungsu hangamde imungda su lairamdi kaino toribasibo hai ngaikho maninglomda angang ma wa angang bagi makholama tadro hai maningdam ta chachilo asumna anan amadi kaboklaido maninglomda prap lai matam aduda bungbungdo mahak matomta maning aduda koichen chenduna sanaraga lerami madu ubuda bungbunggi mama kaboklaido bungbungbu kauduna chenselli aduga paukhatlaga nang sida kedorom libano haina hangi maruda bungbungna ai sida sanarambani haina khumlai wa adu tabada ananna akoiba aduda koyeng jengi adubu kana su leibadi udi masidagi ananna yumda changlasila o haiduna kaboklai amadi masanupa bungbungbu imungda puslai matam aduda anangi masada karigumba sahum ama tunglomdagi phorki masidagi mahana tunglomda phat jingthuklui matam aduda yum adugi maninglomda hauriba lapu pambi marak aduda kanano ama moli sangkibadu ananda ukhi adubu mahak wa amata ngangda magi nupiga angangadu puduna imunglomda prap lakli masidagi makhoi phamungda hipthari maduda ananda khalli karino ngasi toribasibo kai kidna silaga sagombu nei haibadu tagadoriba jala ai hayengmak jumbu oiramba tada ingosnada hangdaba yadi pungsina kaya tariba jala ani heledana nongsu ngandore nihak pothaba yabri yenge asumna khanduna anando tumthaki somda kaboklaidi ngasai thokliba thodok asida kibana loirabani asumna matamdu haukibana nongsu phajana ngalei anan amadi kaboklaisu haugatuna magi thabak tawkhre masidagi school matam jawraktuna anantu school chatnaba loisilli aduga bungbungsu kaboklaina loisenbiri asumna loisenba loiraga anan amadi bungbungdo school gidamak jum ardagi thoraklei asumna anan amadi bungbungna chatkibadu kaboklaina yengduna lehowi masidagi kaboklaidu jumlomda amuk changlaktuna thabak tawkhre somdana anan amadi masanupa bungbungdu school jawri masidagi ananna masanupa bungbungbu magi class ta thambiramlaga mahak oja singi roomda lai matam aduda madam sananuna oja gi anobu yum hin kholama khulsida leire na haina tai kadawai da leibi yumno yamnabu mawong taramgadaba maliko as kadai dagi yamna mawong sakhidraba zanida o loktang sang mamal khara hongududa aduk paishal hobaki wanida oja anangi wadu tabata oja nilamanina oja anan oja na leiribi yumdu a chingyagi loktang sangdurane mani oja bu hana khangbibro as oja khangbada natine wari leine oja kari wari no haribasibo sasinaba pata ore jalo adugi karim natise yumdo ayungonda lawro haidinane giri taklam labani oja adu oja nilamanina khangbadu hairo odana asumna wari sanani ngaida ben tarakpadagi oja nilamanidu class jarokhige aduga horen hapta hairage hairamlaga class jawba satkhre somda oja anandu oja nilamalina chalam khiba paukhong aduna mahak tawkham khangdri asumna mahaksu magi class matham oiraktuna class tarunaba changkhre asumna oja nilamalina class loraka thorakpada
oza ananna class amuk chang oza ananna amuk thorakpada nilamalina sangba matam oiduna amuk chang asi tawduna mabani teacher room da suking thingadrei asomna matamadu haukibana oza ananna class jawringai school gi hap tabagi ben thinglakhi masidagi oza ananna hap ki matamasita ngasagi waridu karino haiba khanghaurage haiduna oza nilamalibu thirakpada oza amana mahakti thabak chatkadaba ama lei haiduna ayukta magi perot lone lokthok amlaga chatkre haina khumlai wadu tabata anando masata yamna sarang khoirangnaba phawki masidagi mahak chingnaba asum asum helakpadagi machanupa bungbungna leiriba class aduda parap lai matam aduda bungbungdo mamanaba singa nungaina sanaduna leirami madu ubata anando sor khara hondokchai masidagi mahak magi roomda amuk hankhre somdana kamdauri kabok leido sak thongba loisillaga kaisu tongai leite haiduna yumgi akoibado wai teiri asumna mahana wai terakpada imung lomda nupi masa amana noktuna sanabagi makol tarai makol ado tabada kabok lei lawai luton sakre masa adu kibana nikpagumsu tarai masidigi mahakna makol adu niglap tawna kanano imung leido haina hangi asomna hangbadagi yum adugi maning thong ado hanglaga kanagomba ama setkibagi makol taki maruda kabok leisu phuk haugatuna yena kharomda chelaklaga maning lomda yengi adubu maning thongdi hanglamdrei maruda kabok leido amukke hena ki khri masidagi kabok leitu akuiba aduda koyeng jengi aduga mahak sumang lomda parap laklei asomna mahaga lakpada ngasai mahakna makha thangba yena khada thamlamba nura yaupa partin ado sumangda turaga leiramba aduda kabok lei masa adu swai laukhiduna leimaida phamthai aduga swai sida kana leige mingonda ki halise karigino haina laukhi adubu kanasu kumlakhide masidagi mahak imungda sangba kiruna mangol darida makhong yantharaga phamlaga lei tanja aduda bungbungdo thonga lomda sensilai aduga kabok leida ima saklame haiduna ningai tauri maruda kabok laina thirage noi babadi haina hangi maruda masu la aurabane haina bungbungna khummi masidagi kabok laina farese la o haiduna bungbungbu makhut samduna imungda pusilai aduga saksangda sak thinanaba sem sari bungbungsu phanda phamlaga sak thirakpa ngaiduna leiri masidagi kabok laina safudu segapna saplaga thangtharakpada haujikta magi tungromda phamhauba bungbungdo leiramdrei aduga mana phamhauba phan adusu makhata ngonthoknaduna leirammi madu ubuda kabok lei phuk hawatlaga mapalomda parap chenthorei aduga yum manung lomda yinglaga lei matam aduda yum adugi saksam lomda changnabagi damakta paliba thong adugi thongyai sapsana masanupa bungbungna lepaga munne jengduna leiribada uri madu ubuda kabok lei mihun chengkhat kiduna wakhan manglaga adumak wanthakre mahana wakhal lakpada bungbung amadi oza nandado manakta phamlaga leirami maruda oza ananna mama nangbu wakhal tarabro se hoguluse kamana torino nangi sibo haina hangi masidagi kabok leina mana ukhiba thinakiba punamak tamki wa adu targa ananna aisu singnaba haurabani ngasai aina yumsibu yunthokamba tada ingosnada wa hangi haidana makhoi yumda satlubani adubu madi masang ngamdana hospital da leikhi hai aduna yum masigi maramda khangba waza ma lei mase aiga waza waiminabani mangonda mukta hangukhige ado makhoi tamo kaidongoi hangduino aidi yamna pakhale yumsida mikup amata leningdre ngaiko aine hojik chak hek tokpaga hanglurage aise school dagi su yum hek jawbaga hanguge khallaga lakpani aduda nangna sumang sida gyan manglaga taramba sida aidi mihun surudrabani fare imung janasi asumna anan amadi kabok lei makhoi gi masanupa aduga punna imung changlai masidagi makhoi chak charaba matung anandu ojan nilamani unaba chatkre yumduda kabok lei amadi masanupa bungbunga makhoi anidang lehawi somda anandu ojan nilamani gi yum yoduna nilamani ga wari sanari maruda nilamani na oza aisu oza gi da lake khalam libani
ꯑꯣꯖꯥꯅ ꯍꯥꯟꯅ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕꯁꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯍꯣꯏ ꯑꯣꯖꯥ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯌꯨꯝꯗꯣ ꯕꯨꯠ ꯃꯀꯣꯟꯅꯤ ꯌꯨꯝꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯡꯈꯤ ꯑꯗꯨꯝ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯕ ꯕꯤꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯅꯥꯎꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛꯇꯤ ꯕꯤꯖꯣꯏꯗꯣ ꯖꯦꯜꯗ ꯂꯩꯔꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨ ꯇꯝꯅꯕ ꯀꯞꯅ ꯂꯥꯎꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯂꯧꯇꯥꯡꯁꯪ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯅꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯆꯪꯁꯨ ꯆꯪꯅꯈꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯖꯥ ꯅꯤꯂꯥ ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ ꯕꯤꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯅꯈꯤꯗ꯭ꯔꯕ꯭ꯔꯥ ꯑꯣꯖꯥ ꯈꯪꯈꯤꯗ꯭ꯔꯦ ꯄꯨꯂꯤꯁꯇ ꯊꯤꯖꯤꯟꯅꯕ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯣꯡꯃ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯊꯤꯖꯤꯟꯕ ꯂꯥꯛꯄ ꯃꯈꯣꯏ ꯄꯨꯂꯤꯁ ꯈꯔꯅ ꯀꯔꯤꯅꯣ ꯑꯃ ꯎꯈꯤ ꯍꯥꯏ ꯃꯗꯨꯗ ꯃꯈꯣꯏ ꯄꯨꯂꯤꯁ ꯈꯔꯗꯤ ꯉꯥꯎꯗꯅ ꯌꯥꯝꯅ ꯀꯨꯏꯅ ꯂꯥꯌꯦꯡꯈꯤꯕ ꯂꯩ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯀꯤꯗꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯕꯨꯠꯀꯤ ꯌꯨꯝꯅꯤ ꯍꯥꯏꯗꯅ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯅꯗ꯭ꯔꯦ ꯃꯨꯡꯁꯣꯡ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗ ꯑꯣꯖꯥꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯕꯗꯗꯤ ꯑꯩꯗꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏꯅꯦ ꯈꯪꯗ꯭ꯔꯦ ꯑꯣꯖꯥ ꯑꯣꯖꯥꯅ ꯇꯝꯕꯤꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯇꯥꯗ ꯏꯉꯣ ꯁꯅꯥꯅ ꯑꯁꯨꯛ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝ ꯑꯁꯤꯕꯨ ꯌꯣꯟꯁꯤꯜꯂꯛꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯣꯖꯥ ꯑꯣꯖꯥ ꯌꯨꯝꯁꯦ ꯂꯝꯂꯦꯝ ꯑꯣꯏꯅ ꯂꯩꯕꯗꯒꯤ ꯇꯥꯗ ꯏꯉꯣ ꯁꯅꯥꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯦꯛ ꯆꯥꯗꯅ ꯍꯤꯡꯈꯣꯜ ꯀꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯥꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯧꯇꯥꯡꯁꯪ ꯑꯁꯤꯒ ꯀꯣꯟꯅꯅ ꯂꯝꯁꯦ ꯌꯣꯜꯂꯅꯤꯗ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯂꯩꯌꯨ ꯂꯩꯌꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯥꯏꯔꯝꯈ꯭ꯔꯕꯖꯥꯠꯅꯤ ꯑꯣꯖꯥ ꯑꯩꯅ ꯋꯥꯔꯤ ꯈꯪꯕꯅꯤꯅ ꯂꯧꯍꯧꯗꯕꯅꯤ ꯑꯣꯖꯥ ꯃꯤꯅ ꯍꯥꯏꯅꯕꯗ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯁꯨ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯈꯤꯕꯅꯣ ꯀꯔꯤꯒꯤ ꯂꯝꯁꯤ ꯌꯣꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯣꯖꯥ ꯅꯤꯂꯥ ꯇꯥꯗ ꯏꯉꯣ ꯁꯅꯥꯅ ꯍꯥꯏꯕꯗꯗꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯊꯕꯛ ꯋꯥꯅꯣꯝꯅꯕ ꯁꯦꯜ ꯁꯨꯗ꯭ꯔꯦ ꯑꯗꯨꯅ ꯇꯧꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗꯗꯤ ꯑꯣꯖꯥ ꯑꯅꯟ ꯃꯥꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ ꯃꯥꯒꯤ ꯃꯆꯥꯗꯤ ꯂꯧꯇꯥꯡꯁꯪꯗꯣ ꯌꯣꯟꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯅꯤꯂꯥ ꯑꯗꯨꯗꯤ ꯃꯔꯛꯁꯤꯗ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯦꯅꯦ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯋꯥꯔꯤ ꯑꯃꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤꯕ ꯕꯤꯖꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯏꯉꯣ ꯁꯅꯥꯗ ꯍꯪꯂꯕꯗꯤ ꯄꯨꯝꯅꯃꯛ ꯈꯪꯒꯅꯤ ꯑꯣꯖꯥ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯑꯣꯖꯥꯅ ꯋꯥꯐꯝꯁꯦ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯁꯤꯗꯤ ꯍꯥꯟꯅ ꯅꯠꯇꯦꯅꯦ ꯊꯦꯡꯅꯕꯅꯤꯅꯦ ꯂꯧꯇꯥꯡꯁꯪꯗꯨ ꯂꯩꯗ꯭ꯔꯤꯉꯩ ꯊꯦꯡꯅꯔꯝꯕꯗꯤ ꯀꯌꯥ ꯐꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯇꯥꯗ ꯏꯉꯣ ꯁꯅꯥꯒ ꯎꯅꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯍꯣꯏ ꯑꯣꯖꯥ ꯁꯦ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯃꯁꯤꯗ ꯑꯣꯖꯥꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯔꯕꯁꯨꯅꯦ ꯍꯦꯛꯇ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯐꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯌꯧꯔꯦ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯅꯟꯗꯣ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯣꯖꯥ ꯅꯤꯂꯃꯅꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯅꯟꯗꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯃꯇꯝꯗꯨ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕ ꯃꯇꯝꯅꯤ ꯑꯣꯖꯥ ꯑꯅꯟꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯈꯤ ꯃꯗꯨꯗ ꯑꯅꯟꯅ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯅꯟꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯒ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯕꯨꯡꯕꯨ ꯀꯧꯈꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯃꯁꯤꯗꯒꯤ ꯑꯅꯟꯗꯨ ꯄꯥꯈꯠꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯅꯟꯗꯣ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯕꯨꯡꯕꯨꯡꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯣ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯑꯅꯟꯗꯣ ꯍꯨꯏꯁ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯩ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯃꯥ ꯅꯆꯥ ꯂꯩꯔꯝꯗꯕꯁꯤꯗ ꯑꯩꯗꯤ ꯃꯤꯍꯨꯟꯁꯦ ꯌꯧꯈ꯭ꯔꯦꯗꯅ ꯅꯠꯇꯦ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ ꯆꯤꯡꯌꯥꯒꯤ ꯍꯦꯟꯄꯝꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯕꯅꯦ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯏꯃꯨꯡ ꯆꯪꯉꯁꯤ
ꯀꯗꯥꯏ ꯄꯥꯔꯇꯤꯟꯗꯣ ꯄꯥꯏꯕꯤꯔꯛꯀꯦ ꯑꯁꯨꯝꯅ ꯑꯅꯟ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯀꯕꯣꯛꯂꯩꯒꯤ ꯃꯅꯪꯒꯟꯗ ꯄꯣꯔꯤꯕ ꯃꯆꯥꯅꯨꯄꯥ ꯕꯨꯡꯕꯨꯡꯒ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡ ꯆꯪꯂꯛꯂꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯑꯅꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯕꯨꯡꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯑꯅꯟꯅ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯉꯁꯥꯏ ꯑꯣꯖꯥ ꯅꯤꯂꯃꯅꯤꯅ ꯍꯥꯏꯕꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯇꯥꯗ ꯏꯉꯣ ꯁꯅꯥꯗ ꯍꯪꯉꯨꯅ ꯍꯥꯏꯔꯤ ꯑꯁ ꯑꯔꯦꯝꯕꯒꯤ ꯍꯦꯛ ꯂꯩꯔꯨꯏꯗ ꯈꯔ ꯐꯒꯗ꯭ꯔꯅ ꯇꯧꯔꯨꯕꯁꯤꯗꯤ ꯀꯂꯛ ꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏꯗ ꯃꯈꯣꯏ ꯇꯥꯃꯣ ꯑꯣꯖꯥ ꯅꯤꯂꯃꯅꯤꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥ ꯌꯨꯝꯁꯦ ꯇꯝꯂꯛꯏꯁꯤꯅꯤꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡꯁꯦ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄꯗ ꯍꯣꯡꯈꯤꯕ ꯑꯃ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯦꯟꯁꯨ ꯃꯌꯥꯝ ꯑꯃ ꯇꯤꯡꯕ ꯂꯧꯁꯤꯠꯇ ꯈꯖꯅꯥ ꯊꯤꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏꯗ ꯌꯥꯔꯁꯦ ꯃꯃ ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯗꯨꯗ ꯑꯩ ꯍꯌꯦꯡꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯇꯥꯗ ꯏꯉꯣ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯑꯗꯨꯒ ꯌꯨꯝ ꯍꯤꯡꯈꯣꯜꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦ ꯁꯦꯟꯗꯨ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯍꯥꯏꯅꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯕꯤꯔꯨꯆꯣ ꯑꯗꯨ ꯑꯩꯗꯤ ꯌꯥꯔꯛꯇꯧꯕ ꯃꯥꯟꯗꯦꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯍꯧꯕꯁꯨ ꯀꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯀꯩꯅꯣꯝꯕꯨ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯉꯁꯥꯏ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯗꯦꯐꯗ ꯑꯝꯇ ꯂꯥꯛꯎ ꯅꯆꯦꯒ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯔꯛꯄꯅꯤꯅꯦ ꯑꯩꯅ ꯌꯨꯝꯁꯤ ꯇꯧꯕꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯅꯤ ꯐꯔꯦꯗ ꯃꯥ ꯂꯥꯛꯑꯗꯤ ꯈꯔꯗꯤ ꯐꯔꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯆꯥꯛ ꯆꯥꯊꯣꯛꯂꯤ ꯑꯗꯨꯒ ꯇꯨꯝꯅ ꯍꯤꯞꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯤ 9 ꯇꯥꯔꯛꯀꯗꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯑꯅꯟ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯍꯣꯏꯗꯤ ꯀꯔꯤꯁꯨ ꯇꯥꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯑꯔꯥꯞꯄ ꯆꯤꯡꯊꯛꯁꯤꯡꯗ ꯂꯝꯍꯨꯏꯁꯤꯡꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯈꯣꯡꯂꯤ ꯑꯁꯨꯝꯅ ꯈꯣꯡꯕ ꯂꯥꯎꯕ ꯇꯧꯕ ꯑꯗꯨꯗ ꯌꯨꯝꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕ ꯑꯅꯟꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯔꯥꯞꯄꯗ ꯂꯝꯍꯨꯏꯅ ꯁꯥꯡꯅ ꯈꯣꯡꯕ ꯑꯃꯗꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯗꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯌꯣꯠ ꯑꯅꯤ ꯇꯛꯈꯥꯏꯅꯕꯒꯤ ꯀꯦꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ ꯃꯗꯨꯗ ꯑꯅꯟꯅ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯇꯞꯅ ꯊꯣꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯗꯨꯗ ꯑꯅꯟꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯁꯨꯝ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯈꯤꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯇꯥꯈꯤꯕ ꯌꯣꯠ ꯑꯅꯤ ꯇꯛꯈꯥꯏꯅꯕꯒꯤ ꯃꯈꯣꯜ ꯀꯦꯛ ꯂꯥꯎꯕ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯅꯟꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯋꯥꯏꯗ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕ ꯍꯦꯟꯄꯝ ꯑꯗꯨ ꯃꯤ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯑꯅꯟꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯆꯪꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯕꯗꯧꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯕꯨꯡꯗꯨ ꯃꯅꯤꯡꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃꯒ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯣ ꯎꯔꯛꯂꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯅꯟꯅ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯕꯨꯡꯕꯨꯡꯕꯨ ꯀꯣꯡꯈꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯨꯡꯕꯨꯡꯗꯨ ꯑꯅꯟꯅ ꯄꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯉꯛꯄꯗ ꯀꯕꯣꯛꯂꯩꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯏꯃꯨꯡꯒꯤ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯅꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯀꯕꯣꯛꯂꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯇꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯃꯤ ꯃꯗꯨꯗ ꯀꯕꯣꯛꯂꯩꯗꯣ ꯋꯥꯈꯜ ꯂꯥꯛꯄꯗꯧꯅ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯟꯗ ꯌꯦꯡꯉꯤ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯇꯨꯝꯃꯣ ꯊꯦꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯑꯅꯟꯗꯣ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ
ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗ ꯃꯤ ꯈꯟꯅ ꯂꯥꯎꯅꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯊꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯟ ꯑꯃꯗꯤ ꯀꯕꯣꯛꯂꯩꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯏ꯫ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ "ꯇꯥꯃꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯕꯨꯡꯕꯨꯡꯁꯨ ꯀꯤꯗꯨꯅ ꯀꯞꯂꯦ꯫ ꯁꯣꯝꯗ ꯑꯅꯟꯁꯨ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯨꯝ ꯀꯔꯤꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯥꯛꯁꯪ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃꯁꯨ ꯇꯥꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯟꯗꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯇꯨꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯛꯁꯪ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯅꯟꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯅꯟꯅ ꯑꯁꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯑꯁꯤꯗ ꯀꯕꯣꯛꯂꯩꯅ "ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ? ꯀꯔꯤ ꯑꯣꯏꯔꯝꯂꯒꯦ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯅꯟꯅ "ꯍꯥꯏ, ꯍꯧꯗꯣꯡ ꯆꯦꯟꯈꯤꯕꯅꯤꯅꯦ, ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯊꯩꯗꯣꯛꯏ꯫ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ "ꯍꯧꯖꯤꯛ ꯃꯤ ꯈꯠꯅꯕꯒꯤ ꯃꯈꯣꯜꯗꯨꯗꯤ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯅꯟꯅ "ꯍꯥꯏ, ꯃꯗꯨꯅꯤꯅꯦ ꯍꯧꯗꯣꯡ ꯆꯤꯛꯅꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤꯕꯁꯦ" ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯧꯗꯣꯡꯅꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯀꯩꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯤꯞꯅꯅꯕ ꯐꯃꯨꯡꯗ ꯀꯥꯈꯠꯅꯗꯨꯅ ꯍꯤꯞꯊꯈꯤ꯫ ꯑꯗꯨꯕꯨ ꯕꯨꯡꯕꯨꯡꯗꯤ ꯀꯞꯂꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯅ "ꯀꯞꯀꯅꯨ, ꯑꯥꯗ ꯂꯃꯣꯏ ꯈꯣꯡꯂꯤꯕꯁꯦ ꯂꯥꯛꯀꯅꯤ" ꯍꯥꯏꯕꯗꯒꯤ ꯕꯨꯡꯕꯨꯡꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯑꯅꯟꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯃꯥꯒ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯅꯤꯂꯃꯅꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯨ ꯈꯔ ꯆꯪꯕꯤꯔꯝꯃꯨ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯈꯤ꯫ ꯃꯗꯨꯗ ꯑꯣꯖꯥ ꯅꯤꯂꯃꯅꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯅꯟꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩꯗ ꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯔꯝꯂꯤ꯫ ꯑꯁꯣꯝꯅ ꯑꯅꯟꯗꯣ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯨꯅ ꯃꯥꯅ ꯍꯤꯡꯈꯣꯜ ꯂꯩꯔꯤꯕ ꯏꯉꯣ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ "ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯌꯣꯟꯁꯤꯟꯕꯤꯔꯛꯂꯤꯕ ꯂꯝꯗꯨꯕꯨ ꯅꯠꯇꯦ, ꯀꯃꯥꯏꯅ ꯇꯧꯕ ꯌꯨꯝꯅꯣ? ꯑꯗꯨ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯩꯈꯣꯏꯗ ꯌꯣꯟꯁꯤꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ." "ꯏꯕꯨꯡꯉꯣ ꯑꯅꯟ, ꯅꯪ ꯂꯥꯟꯅ ꯑꯃꯨꯛꯇ ꯈꯟꯈꯤꯅꯨ. ꯅꯈꯣꯏꯗꯗꯤꯅꯦ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯀꯣ. ꯈꯔ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯕꯁꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯄꯤꯔꯛꯂꯣꯏ ꯀꯣ." ꯇꯥꯗ, ꯑꯁꯣꯛ ꯑꯄꯟ ꯄꯤꯔꯣꯏ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤꯅꯦ. ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯉꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯦ. ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? "ꯏꯕꯨꯡꯉꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯌꯨꯝꯗꯨꯗ ꯑꯩꯁꯦ ꯂꯩꯗꯅ ꯍꯤꯡꯈꯣꯜ ꯀꯣꯏꯗꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗ ꯃꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯪꯁꯤꯟꯗꯅ ꯌꯦꯡꯂꯨꯕꯗꯗꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯩꯒꯤ ꯈꯧꯔꯤ ꯆꯔꯝꯁꯦ ꯃꯤꯠꯈꯤ꯫ ꯑꯗꯨꯒ ꯌꯨꯝꯁꯦ ꯌꯥꯝꯅ ꯊꯨꯅ ꯌꯣꯟꯊꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯔꯝ ꯍꯪꯕꯗ ꯌꯨꯝ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯩꯕꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯁꯣꯏꯗꯅ ꯌꯧꯍꯟꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯏꯕꯨꯡꯉꯣ." "ꯑꯗꯨꯗꯤ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯠꯂꯤꯕ?" "ꯀꯥꯟꯅꯗꯦ ꯇꯥꯗꯥ, ꯑꯩ ꯌꯨꯝ ꯍꯤꯡꯈꯣꯜꯗꯣ ꯄꯥꯝꯖꯗ꯭ꯔꯦ. ꯑꯩꯒꯤ ꯁꯦꯟꯗꯣ ꯍꯟꯗꯣꯛꯄꯤꯔꯣ. ꯑꯩ ꯑꯇꯣꯞꯄ ꯂꯝ ꯑꯃ ꯂꯩꯔꯒ ꯂꯩꯖꯈ꯭ꯔꯒꯦ." "ꯏꯕꯨꯡꯉꯣ, ꯅꯪ ꯃꯗꯨꯗꯤ ꯍꯥꯏꯅꯨ. ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯅꯥꯔꯒ ꯂꯩꯔꯤ. ꯀꯔꯝꯅ ꯅꯪꯒꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯗꯨꯕꯨ ꯁꯤꯡꯒꯅꯤ? ꯑꯩꯅ ꯅꯥꯕ ꯐꯔꯒ ꯌꯨꯝ ꯀꯨꯝꯂꯛꯂꯒ ꯈꯟꯅꯔꯁꯤ ꯏꯕꯨꯡꯉꯣ." "ꯍꯣꯏ, ꯐꯔꯦ ꯇꯥꯗ. ꯇꯥꯗꯅ ꯌꯨꯝ ꯀꯨꯝꯂꯛꯂꯒꯅꯦ ꯈꯟꯅꯔꯁꯤ. ꯁꯦꯟꯗꯣ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯥꯟ ꯑꯃ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯌꯧꯖꯔꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯕꯤꯖꯣꯏꯅ ꯂꯩꯔꯤꯕ ꯖꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯕꯤꯖꯣꯏꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯥꯅ ꯍꯥꯠꯄ ꯅꯠꯇꯦ, ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯔꯥꯟ ꯑꯗꯨꯅ ꯑꯩꯕꯨ ꯖꯦꯜ ꯑꯁꯤꯗ ꯊꯝꯕꯅꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯅꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯤꯖꯣꯏꯅ "ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯅꯍꯥꯔꯣꯟꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯈꯔ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯅꯅꯥꯎꯄꯤꯗꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫
ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕꯗꯒꯤ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯍꯤꯡ ꯂꯦꯛꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯔꯤꯕꯗꯤ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡꯗ ꯍꯧꯒꯠꯂꯛꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯖꯦꯀꯤꯕꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨꯁꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯊꯕꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯉꯣꯟꯗ ꯋꯟꯁꯤꯜꯂꯒ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯈꯪꯉꯕ꯭ꯔꯥ, ꯔꯘꯨꯃꯅꯤꯗ ꯁꯤꯡꯅꯔꯕꯗꯤ ꯁꯤꯖꯒꯦꯗꯅꯤ" ꯑꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯪꯈꯤ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯔꯘꯨꯃꯅꯤꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯇꯥꯗꯥ, ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦꯅꯦ꯫ ꯇꯥꯗꯒꯤ ꯏꯃꯥꯡꯗ ꯊꯥꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯄꯗ ꯀꯔꯤꯒꯤ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯣ? ꯃꯤꯉꯣꯟꯗ ꯄꯥꯎ ꯇꯝꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯦꯟꯅ ꯃꯈꯣꯏꯕꯨ ꯀꯟꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯑꯩꯒꯤ ꯏꯈꯣꯡ ꯏꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯂꯦ꯫ ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤꯅꯦ꯫ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ꯫ ꯃꯤꯍꯥꯠꯄꯁꯤꯡꯗꯨꯅ ꯄꯥꯏꯕ ꯊꯥꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯐꯣꯇꯣ ꯀꯌꯥꯁꯨ ꯀꯥꯞꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯒ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯅꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯄ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯊꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯇꯥꯗꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ꯫ ꯑꯗꯨ ꯇꯥꯗ, ꯔꯘꯨꯃꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯅꯨꯄꯥꯅꯤ ꯏꯕꯨꯡꯉꯣ꯫ ꯃꯥꯅ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯂꯩꯔꯒꯦ ꯑꯗꯨꯒ ꯗꯨꯀꯥꯟ ꯁꯥꯗꯣꯛꯀꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ꯫ ꯀꯩꯅꯣꯅꯦ ꯇꯥꯗ, ꯃꯤꯒꯤ ꯌꯨꯝꯕꯨ ꯌꯣꯜꯂꯣ ꯗꯨꯀꯥꯟ ꯁꯥꯒꯦ ꯍꯥꯏꯕ ꯋꯥꯁꯤꯕꯣ? ꯇꯥꯕꯗ ꯑꯩ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯤꯅꯦ꯫ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ, ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯗꯨꯀꯥꯟ ꯁꯥꯒꯗꯕ ꯅꯠꯇꯦ, ꯈꯟꯅꯕ ꯍꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯅ ꯃꯥꯏꯕ ꯃꯥꯏꯃꯤ ꯇꯥꯟꯅꯗꯅ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗꯨꯅ ꯌꯨꯝ ꯑꯗꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯂꯣꯀꯦꯟꯗ꯭ꯔꯣꯗ ꯌꯣꯟꯊꯣꯛꯂꯝꯂꯒ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯩꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯅꯥ ꯃꯆꯥꯗꯨ ꯃꯥꯡꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯇꯥꯗꯥ, ꯃꯤ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ꯫ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯃꯈꯣꯏꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯦ ꯇꯥꯗ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯛꯈꯤꯒꯦ꯫ ꯌꯨꯝꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯇꯝꯅꯔꯦ꯫ ꯇꯥꯗꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜꯗꯣ ꯑꯩꯅ ꯂꯩꯔꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯝꯅꯕꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯥꯗꯅꯒ ꯈꯪꯕ ꯂꯥꯏꯔꯝ ꯇꯤꯜꯂꯝꯒ ꯂꯩꯔꯕꯁꯨ ꯍꯥꯏꯕꯤꯔꯛꯎ, ꯂꯥꯏ ꯈꯨꯔꯨꯝꯖꯒꯦ꯫ ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯍꯣꯏ, ꯐꯔꯦ ꯇꯥꯗ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯟꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯀꯕꯣꯛꯂꯩꯒꯤ ꯃꯧꯄꯥ ꯅꯨꯄꯥꯗꯣ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯩ ꯍꯥꯏꯕ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ, "ꯍꯥꯏ, ꯀꯩꯅꯣꯅꯦꯍꯦ, ꯇꯝꯅꯐꯝꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯣ ꯀꯩꯅꯣ? ꯍꯣꯏ, ꯌꯨꯝꯁꯤꯗꯅꯦ, ꯌꯨꯝꯁꯤꯗ." ꯏꯆꯦ, ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯑꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ, ꯍꯣꯔꯔ ꯍꯟꯇꯔ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯅꯤ ꯏꯆꯦ, ꯕꯨꯠꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯁꯦꯜꯐꯤ ꯇꯧꯏ ꯍꯥꯏꯔꯤꯁꯦ꯫ ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯔꯅꯨ꯫ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯁꯤꯗꯤ ꯍꯣꯔꯦꯟꯅꯦ ꯊꯣꯔꯛꯑꯒ ꯀꯥꯟꯗ ꯚꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯍꯦꯛ ꯐꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ꯫ ꯇꯁꯦꯡꯕꯃꯛꯀꯤꯁꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩ ꯈꯪꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯅꯅꯕ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯦꯃꯦꯔꯥ ꯀꯌꯥ ꯊꯝꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯃꯐꯝ ꯑꯇꯩꯗꯁꯨ ꯀꯦꯃꯦꯔꯥ ꯀꯌꯥ ꯊꯝꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯂꯐꯨ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯀꯦꯃꯦꯔꯥ ꯀꯌꯥꯁꯨ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯅꯟꯁꯨ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯂꯣꯏꯅ ꯐꯝꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯉꯔꯪ ꯉꯔꯪ ꯂꯥꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯀꯕꯣꯛꯂꯩꯗ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯇꯤꯌꯥꯗ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯦꯃꯦꯔꯥꯁꯤꯡꯗꯨ ꯑꯣꯟ ꯇꯧꯔꯒ ꯊꯝꯂꯨꯔꯁꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯔꯕꯅꯤꯅ ꯃꯊꯧ ꯇꯧꯍꯟꯕ ꯌꯥꯔꯦ ꯍꯥꯏꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯈꯤꯟꯈꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯣꯟ ꯇꯧꯔꯒ ꯊꯅꯝꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯛꯂꯒ ꯂꯩꯔꯤ꯫
ꯃꯁꯤꯗꯒꯤ ꯀꯕꯣꯛ ꯂꯩꯅꯁꯨ ꯆꯥꯛ ꯂꯣꯏꯔꯛꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯒ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯃꯪꯂꯝꯕꯗꯒꯤ ꯍꯥꯡꯗꯣꯛꯈꯤꯗꯨꯅ ꯅꯤꯡꯊꯤꯔꯕ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯒꯪꯒꯪ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯅꯣ ꯑꯃ ꯆꯠꯈꯤꯕꯗꯨ ꯎꯍꯧꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯣꯔꯆ ꯑꯃ ꯄꯥꯏꯅꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯏꯅ ꯎꯈꯤꯕꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕ ꯍꯦꯟꯄꯝ ꯑꯗꯨꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯆꯦꯟꯕꯗꯤ ꯆꯦꯟꯅꯈꯤꯗꯦ꯫ ꯆꯦꯟꯕꯒꯤ ꯃꯍꯨꯠ ꯍꯦꯟꯄꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯍꯦꯟꯄꯝ ꯑꯗꯣ ꯃꯈꯨꯠꯅ ꯐꯥꯈꯤ꯫ ꯃꯗꯨꯗ ꯍꯦꯟꯄꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯍꯔꯥꯎꯅꯩ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯧꯖꯤꯛ ꯍꯦꯟꯄꯝ ꯐꯥꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯛꯈꯤ꯫ ꯃꯃꯤꯠꯀꯥꯗꯨ ꯃꯊꯛꯇ ꯑꯣꯟꯈꯠꯂꯒ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯆꯤꯡꯕꯗꯧꯅ ꯈ꯭ꯔꯛ ꯈ꯭ꯔꯛ ꯅꯤꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯍꯤꯞꯊꯈꯤꯗꯨꯅ ꯆꯞ ꯇꯤꯡꯊꯣꯛꯂꯒ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅꯗꯨꯅ ꯍꯧꯖꯤꯛ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯂꯒ ꯌꯨꯝ ꯑꯗꯨꯗ ꯄꯣꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯦꯟꯄꯝ ꯑꯗꯣ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯉꯔꯪ ꯉꯔꯪ ꯂꯥꯡꯂꯒ ꯂꯥꯛꯄ ꯑꯗꯨꯗ ꯑꯅꯟꯒ ꯀꯕꯣꯛꯂꯩꯒꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯃꯅ ꯈ꯭ꯔꯛ ꯈ꯭ꯔꯛ ꯆꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯍꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯅꯟꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯖꯥ ꯅꯤꯂꯃꯅꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯂꯃꯅꯤꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯁꯣꯝꯗ ꯑꯅꯟꯒꯤ ꯌꯨꯝꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯂꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯑꯃꯗꯤ ꯂꯐꯨ ꯃꯈꯣꯡꯂꯣꯝꯗ ꯃꯤꯅ ꯁꯨꯔꯣꯠ ꯁꯨꯔꯣꯠ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛꯁꯦ ꯋꯥꯟꯊꯒꯦ ꯇꯧꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯒꯤ ꯃꯧꯄ꯭ꯋꯥꯅ ꯄꯣꯔꯛꯄ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯟꯅꯕ ꯑꯃꯅ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯩꯈꯦꯠꯀ ꯙꯨꯞꯀ ꯂꯧꯊꯣꯛꯄ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯀꯕꯣꯛꯂꯩꯅ ꯂꯥꯏ ꯙꯨꯞ ꯊꯥꯅꯕꯒꯤ ꯊꯝꯕ ꯙꯨꯞ ꯑꯗꯨ ꯂꯧꯕ ꯆꯪꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯄꯨꯝꯕ ꯑꯃꯒꯤ ꯃꯅꯝ ꯅꯝꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯁꯨ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯎꯄꯨ ꯃꯊꯛꯇ ꯊꯝꯂꯤꯕ ꯙꯨꯞ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯂꯧꯊꯔꯛꯂꯒ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯥꯏꯅ ꯍꯪꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯏꯃꯨꯡꯁꯦ ꯄꯨꯝꯅꯝ ꯌꯥꯝꯅ ꯅꯝꯃꯤ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯂꯩꯕꯗꯗꯤ ꯀꯔꯤꯁꯨ ꯅꯝꯗꯦꯅ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏꯅ ꯍꯧꯗꯣꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯀꯥ ꯃꯁꯤꯗꯤ ꯊꯋꯥꯏ ꯐꯠꯇꯕ ꯂꯩꯕꯒꯤꯅꯤ꯫ ꯑꯃꯥꯏꯕ ꯍꯩꯕ ꯑꯃ ꯇꯧꯔꯒ ꯂꯩꯇꯥꯏꯅꯗꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ? ꯀꯀꯥ ꯑꯩ ꯏꯁꯥꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯁꯥꯗꯣꯡꯅꯤ ꯑꯗꯨꯅ ꯈꯪꯕꯅꯦ꯫ ꯍꯧꯖꯤꯛ ꯀꯀꯥ ꯍꯣꯏꯒꯤ ꯂꯐꯨ ꯃꯈꯣꯡꯂꯣꯝꯗ ꯊꯋꯥꯏ ꯑꯃ ꯂꯩ꯫ ꯊꯋꯥꯏ ꯑꯁꯤꯅꯅꯦ ꯇꯧꯍꯜꯂꯤꯕ ꯃꯌꯥꯝꯁꯦ꯫ ꯑꯁ ꯏꯕꯨꯡꯉꯣꯅ ꯂꯩꯇꯥꯏꯅꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯀꯀꯥ ꯃꯁꯤꯗꯤ ꯑꯩ ꯏꯊꯟꯗꯅ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯆꯨꯝꯅ ꯂꯥꯏ ꯇꯣꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯩꯇꯥꯏꯅꯕꯗꯤ ꯀꯌꯥ ꯍꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯃꯊꯧ ꯇꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯣꯖꯥ ꯅꯤꯂꯃꯅꯤꯗꯣ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯅꯤꯂꯃꯅꯤꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯑꯗꯨꯗ ꯉꯁꯥꯏ ꯈ꯭ꯔꯛ ꯈ꯭ꯔꯛ ꯆꯣꯡꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗු ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯆꯥꯗꯧꯈꯩ ꯌꯦꯡꯂꯒ ꯂꯩ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯅꯥꯟꯊꯖꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯋꯥꯕꯤꯔꯒꯅꯨ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏ ꯑꯃ ꯆꯪꯂꯦ꯫ ꯃꯁꯤ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯀꯔꯤꯒꯤ ꯃꯤꯔꯝꯂꯦꯟꯁꯤꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯁꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯂꯤꯕꯗꯨ ꯇꯧꯊꯣꯛꯄꯤꯔꯒ ꯍꯜꯍꯟꯈꯤꯁꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯅꯟꯁꯨ ꯌꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ
खरक खरक चोंगलगा अमायबदा मुन्ना येंगलगा लेरिबा नुपा मचा अदुगी मनाक्ता संगसिल्लगा फमथै अदुगा नंग कनानो करी पामी नंगना मफम मसदा लेसिल्लगा मियोइबा अखोइदा अवाबा पीरिबा करिगिनो लैरिबाक्ता हनखिबा याद्रो करिगी मिरमलेन असिदा लेरिबनो हाइना हंगी असोमना अमायबा अदुना हंगबा अदुदा नुपा मचा अदुना नुपी मचागी खोंजलदा हाइरई अमायबा अइने हेन लैरिबाक्ता चनिंगलिबनी अदुबु अइगी हौनबी मतुंग इन्ना मथौ मंगम पांथोक्त्रबनिना ngasi phawba ai mafam masida wana leiribani aduna ipu amaibana aibu mathau mangam pangthok piyu phare nang na haiba ai yaragi adudi hayu nahak kanage thawaino karamna sikhibano haibatu marik sumna liyu hoi phari ipu amaiba ai direct lagi matamdo aine class 5 tamlingegi matamni aikhoi gi imuk se hana imphal da leirami adubu aikhoi gi yumthanariba yumbu aduga ayamba matamda adum khanai masida natana amaiba tanaduna butpret kaya ama thajillai masdigi aikhoi leiba ngamdaduna yumdo babagi mamanaba kaka mata yonthoklamlaga aikhoi yum masida lakhi adubu nongma aikhoi gi yumthanaramba imphal gi yumbu ado mi khara puraga lai aduga imaga yamna khanakhi matamdudadi pabung su chathokhiba tanjani aige imaga akhoi anidang leiringai matamni tadasu school chakthibani aidi isangamde haiduna school chalhodabani makhoina haibana aikona yonthoklamaba imphal gi lamadu handu aduga makhoida oina yolu makhoi lege hairakhi maruda imana madugi matam henkhre hajiti migi oikhre kana naroi haiduna yamna khanaki masidagi asum sankat narakpadagi lakliba nupa aduga lonerakpa nupa amana imada khut thaduna phurakhi marudagi aina babada phone tawge haiduna imungda phone loba chensinbada makhoi mayamna tanarai aisu phone da loraga maninglomda chenthorakpada makhoi nupa amana aigi kokta utup amana kantharakpadagi ai adumak taibam thadukhi imasu aigi inaka chensilagraga yamna kapkhi aduga adum wanthakre madugi matung aibu aikhoi gi maningi lephu horiba sida phumkhi aduga imasu phumnaba tawrakpada babaga dadaga lakpagi makhol tabadagi makhoina imabu phumba nanghautre asumna makhoina tumina chenkhibani adubu imadi wakhal soiduna lekhi madugi matung babana court case tawduna aibu halamba imphal ki nupa adubu chirak pibinaba haikhi maramdi aina mangkhiba numituda imasu wakhal soikhibani hairiba numituda aikhoi gi thongalda imphal ki nupa adugi gari ga punna gari mayama khamduna leibato babaga dadaga na halakpada thingnakhi amati makhoina imungda hek changbaga gari singdo yangna thonakhi babaga dadaga na karinone khantuna imungda changakpada imana makokto I tholaga taraga leiramba aduda chensinduna laikan nakhibani aduna aigi ima amati aibu mafam khangna makhalibasi imphal ge senjau paiba mipatra aduna tawhanbani haiduna case tawki adubu case ado sakhi amta leite thodok aduga haktheng nariba aigi imana matik chaba jaban pidri phawba yaroi haiduna leithokhi masidagi aigi imana wakhal lakpa ngaiki asuna leiringai nongma ehingama ekhoigi yumda imphal gi nupa do lakhi aduga case ado handukna ba haiki amati imana wakhal laklabadi case ado ekhoina ngamlagani khalladuna yamna kihanba horki adubu babana yadabadagi babagi mangmaktada imabu makhoi mayamna thangna yanduna hatkhi amadi dadasu thangna yanduna hatkhi madugi matung makhoina hana selfie jaduna thamba police ado kauduna pabungbu magi nupi angang hatpani haiduna maran pisanki masidagi babado jelda lekhibani thodok adudagi babasu wakhal soiribani aduna thodok singado ayamana kawrabasu sebjin sajillaga mamina uhobu kharadi dum liba ngambani matam aduda ananna khalai o ngasai mana wari lirakpado aduga manade na khalline ina asumna khalingai thawai aduna makha tarai maramaduna aigi thawai ase ngasi phawba mafa masida leiribane asumna thawai changliba nupa macha adu wari liraga kapli maruda kabok leigi mokpa aduna adu nangna imphal gi gunda singdu hatu yadro asi haina hangi maruda thawai changliba nupa aduna kuire makhoi soina lambi khiba asi hairaga nuglai masidagi amaiba aduna phare hawjikti hawkhrabadi hawkhre
ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯇꯃꯥꯅ ꯑꯥꯏꯔꯝꯂꯦꯟꯗ ꯌꯧꯕ ꯉꯝꯗ꯭ꯔꯤꯕꯗꯨ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯒꯦ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯔꯛꯎ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯐꯨ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯃ ꯂꯩꯔꯝꯂꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯈꯔ ꯅꯤꯛꯂꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤꯒꯨꯝꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛꯁꯤ ꯑꯩ ꯌꯥꯎꯔꯣꯏ ꯍꯥꯏꯗꯅ ꯀꯩ ꯀꯥꯟꯗꯕꯗ ꯁꯦꯟ ꯐꯪꯕꯁꯨ ꯅꯠꯇꯕ ꯃꯗꯨꯗ ꯀꯕꯣꯛꯂꯩꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯣꯔꯦꯟ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯦꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯅꯤꯂꯃꯅꯤꯁꯨ ꯅꯤꯡꯊꯤꯖꯅ ꯂꯩꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯕꯣꯛꯂꯩꯒꯤ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯑꯅꯟꯅ ꯆꯥꯛ ꯆꯥꯔꯒ ꯍꯟꯅꯅꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯌꯥꯗꯨꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯃꯤꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯒ ꯍꯟꯈꯤ ꯂꯝꯕꯤꯗ ꯉꯔꯥꯡ ꯂꯥꯏ ꯑꯣꯛꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯚꯥꯏ ꯀꯩꯅꯣ ꯉꯁꯥꯏ ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯚꯥꯏ ꯁꯦꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯀꯦꯃꯦꯔꯥꯁꯤꯗꯅꯦ ꯉꯔꯥꯡ ꯕꯨꯠꯇꯨꯒꯤ ꯃꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯂꯕꯗꯤ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯌꯥꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯐꯣꯡꯕ ꯂꯥꯏꯔꯤꯛꯇ ꯀꯔꯝꯕ ꯁꯦꯟꯗꯣꯡ ꯐꯪꯕ ꯌꯥꯎꯈꯤꯒꯦ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯗꯕ ꯍꯥꯏꯅꯨꯅꯦ ꯁꯤꯔꯤꯕ ꯁꯦꯟ ꯁꯨꯃꯥꯡ ꯃꯥꯡꯂꯣꯏꯍꯦ ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯑꯣ ꯐꯔꯦ ꯈꯣꯡꯂꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯐꯨ ꯃꯈꯣꯡ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯍꯣꯔꯔ ꯕꯨꯛ ꯑꯃ ꯑꯣꯏꯅ ꯐꯣꯡꯈꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯠꯈꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯁꯨ ꯁꯦꯟ ꯄꯤꯗꯨꯅ ꯌꯣꯟꯕꯗ ꯁꯦꯟ ꯌꯥꯝꯅ ꯐꯪꯈꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯈꯟꯖꯔꯛꯄ ꯋꯥꯈꯜ ꯑꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯪꯖꯈꯤ ꯑꯃꯗꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯑꯅꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯦꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ